Ministry of Tourism sinba heritage category in the 2024 edition of the Best Tourism Village competition da Manipur ge Andro village su lemjaningai oiraba Best Tourism Village ki mana phanglakle haire. Manipur lenga ki Tourism Director W. Imphal na thadorok pacherol magi matungina ngasi New Delhi gi Bigyan Bhavan da laiba plenary hall da pangthokpa World Tourism Day lishingani kunmari gi thoramda Manipur Tourism gi official singamade Andro village ki mihut sing ministry na taram oktuna lemjaraba mana asi khusinarak pani. India ki Vice President Jagdeep Dhankar na chief guest oiba thoromaduda mana phanglakraba singda thagat wahai pireduna tourism saukhanaba honabada sangdraba yadraba maroiba sing phongdokhi. Thoromaduda Andro Khulgi Thaupuba Singh Andro Assembly Constituency ki MLA amadi Tourism Corporation of Manipur Limited TCML ki Chairman T.S. Shyam Kumar amadi Manipur Tourism ki Director W. Imphal saruk yaki. Andro gi top nat ki heritage amadi nat ki chana patap sing singthaduna heritage category da West Tourism Village ki mana pina bakhalakibani. Masida Panam Ningthau Temple na showcase oiduna Puari ki oiba heritage mamal yamlaba nat ki oiba kayada tourism bu sakhonabagi hiram oire. Andro gi ngalingai matamdagi Muthattana amade muttaba thamlakiba Andro gi mai Panam Ningthau Temple na malem gi tourist singi pungning singsilli. Masida tourist singna mafam masida lakpagi khungang asida economy da asoba senthok lambi ama ohalli amade senthok lambi da sauna kanaba purak pangamle loinena Andro gi sana kanun sing asina forest yokatpa eco-friendly oiba waste management water conservation amadi mausa gi pothok sing sijanaba thorom sing singthaningai oina paikhatle hiram sing asitagi heritage category da best tourism village mana pina bakhalakibani haina director gi serol sina makha tari.